Marup mayam, channel asida welcome tawjari. Marup mayam na handak ikuidana newsta kaida thengnabirangani. India gi digital rupee stable coin ama launch tawrani na. Masi digital rupee si blockchain da base tawgani. Amadi akoina khangadabadi cryptocurrency samna hairabada bitcoin, pi network ki pi coin, interlink network ki ITLG hairiba mayam se blockchain da min tawwa token ngaktani. Adu already mayamna blockchain hairibase Karino khangminase amadi magi kanabase Karino khangdominase. Blockchain haibasi digital ledger natraga record book record tawnaba book amagumbani paksanna computer mayam amada share tawba masi mawong amani information store tawba share tawbagi securely amadi transparently haibadi section na aro athup yaudana information store amadi share tawbagi central authority bank government na chingbagi sillangbagi daka yaudana shide information gi piece se block haiba amada store tawi aduga sigi block khaije amaga samnai chain dauna asumna ni masibu blockchain haina kauriba adu oiredi blockchain se kamaina work tauriba isam chamba londa madi decentralized oi haibadi information do jaga amakhaktada store tawbagi mahut samna hairabada bank gi server da blockchain nodes kauba computer mayam amada store tawi prithvi paksanna haiba blockchain gi network sida yauriba mipum khudimakta blockchain da store tawriba information dugi copy amamam loina lei blockchain gi block amamam da samna hairabada transaction pithok pisin gi information store tawi aduga block amamam da yauriba se ahanbada data example oina kanada kari thai anisubada hash kauwa akaknaba unique oiba code amaga sigi hash sina blockchain amam dugi fingerprint gumbani ahum subada block tugi mangda leiba block amagi hash masina block amaga link tawnali aduna blockchain duda block ama nauna hapchanba matamda nauna hapchaliba block to change hongdong honjin tawba yamna awaba amani block tugi matungda leiba block khudimak hongdoktrabadi masina maram oiraga blockchain se secure amadi trustworthy oheli aduga blockchain gi network ta yauriba mipum khudimakna pithok pisingi transaction pumba ubangamali masina blockchain se open amadi transparency leheli amuk blockchain gi security gi matangda yengluragadi mangonda store tawriba data pumba encrypted oi haibadi secret code oina store tawi masina mabu tempering hongdo honjin tawwa awaba mo heli masina magi security hengarhalli mathangda na blockchain dadi middleman yaude aduna blockchain sizinariba mi anigi marakta direct transaction taholi bank gumba middleman yahonde trust ki matangda amu yengsi blockchain network amada yauminariba mipum khudimakta ledger record book tugi copy amam loina lei aduna transaction do verify tawnaba single authority amakhakta thajaba thambagi darkar oidre samna hairabada blockchain je notebook amagumbane marup mapang marakta share tawnaba marup mapang marakta paisa pithok pisin tawri khuding record tawba book aduga notebook tugi chena khudingna blockchain dugi block amamam chena khuding da transaction gi list yawi example oina tombana nawboda lupa chama pikhi aduga page ama chena ama thallakanda chena do log tawkhi aduga anawwa page block ama mu hore aduga anawwa page tuda code ama yawi maduna mamangi chena duga link tawna halli aduna group tuda yawriba marup mapang khudingi marakta chap manaba notebook amamam paibagumbani aduga anawwa data information ama isanba kanda makogi book khaiduda punna update tawminaba aduna kaidore makogi maraktagi amana hana tawkhibe entry muthatpa sendokpa tawningba phorokpada example oina paisa mangonda tonbagi magi muthatpa sendokningbagi thorangdo pangthokpa ngamaroi maramdi marup ataida pairiba original notebook tugi list khaidu utpada mana tawrido irailai na oidaba tawedo khangalle adu already blockchain je
hojikse akhoina hingiba sangsasida karamna sizinari yengminasi. Cryptocurrencies oina Bitcoin, Picoin, blockchain haiba technology sina cryptocurrencies ki marumda leiribase. Masina transaction khudimak record tawi. Example oina Bitcoin ama mi amadagi mi amada thaba kanda transaction khudima secure asoi angam yaudana public ledger miyangi khata bukta record tawi. Example oina nawbana tombada Bitcoin ama thaba kanda masigi transaction je block amada record tawi. Aduga miners haibadi network to the saruk yariba computers mayamna verify tawi. Aduga computers khaiduna transaction do hack confirm tawbaga blockchain da hapchalli. Nawbaga tombagi ga marakta tawriba transaction do mipung khudimangna uba ngami. Adubu makhogi personal details ti losalli makhogi wallet ID oina ulli. Adu oire dimasi kari kitaka oirino payment do process tawnaba bank amata darka tadre amadi transaction do secure amadi transparent ohelle. Ani subada masi supply chain tracking da su sijanai. Blockchain na track tawi potchai gi manufacturer dagi hauraga consumer fawa. Masi tawbasina pangthoiba thabak tugi transparency amadi originality leheli. Example oina Walmart kumba company na blockchain sijanai. Makhogi food product track tawnaba farm dagi hauraga store tawfam phau blockchain da record tawi. Karigumba contamination haibadi food product to the amod akagi issue ama tholokpa matamda makhoina thuna thidokpa ngami. Food product to karamba mafamdagi lakpano haiba masi tawasi daka oibagi maramdi masina company amadi consumer gi marakta trust semgali aduga thaba pangthokpa yamna thuhalli efficient ohelli. Ahum subadana smart contracts masidi masa mathanda pangthokpa execute tawba contract ni. Masida lainariba contract to gi tam khaido blockchain da code oina iriba. Contract to gi lainariba tam khaido mapung phaba kanda masa mathanda thaba pangthokpa execute tawba. Example oina yum ama lainaba installment payment tawba kanda payment do mapung phara kanda blockchain na payment mapung phabagi confirm tawra kanda yum leiriba miduda masa mathanda yum dugi digital key sinaba. Smart contract tawbasi karigi daka oirino haibada masina yum yoliba miduga leiriba miduga ki marakta lawyer gi daka lehendre matam amadi pasasu save oire. Mari subadana healthcare record tawbagi blockchain na asoi angam yaudana yamna securely oina patient amagi record store tawi. Masina authorized oiba doctor khaktana yengba yaba. Nangi record to private thamna nangi record to sendok senjin tawbasu yahande. Masi hojiki matamda hospital mayam amana sijanai. Masi tawbasina patient dugi sensitive oiba data protect tawi amadi accuracy ohelli. Adu oiradi marup mayam blockchain se karigino yamna maru oirise. Ahanbada masina mi anigi marakta bank government company kanamta yahondana transaction do verify tawi. Masina marakta kanamta yaudana trust lehelli. Ani subada security madi hack tawa data sendok senjin tawada yamna awaba ma oi. Ahum subada efficiency payment gi process tawa natraga pot chai track tawada yamna thuhalli amadi thaba pangthokpagi mamal yamna hongalli. Middleman marakta leba mi yahondabana. Adubu marup mayam blockchain gi challenges kharasulai. Ahanbada complexity masi anauba technology ama oiri aduna mipung khudimagna kamaina sijina doino khangba ngamde. Ani suba challenge na energy uses blockchain khara samna hairabada bitcoin magi blockchain je energy yamna use tawi transaction verify tawbada. Ahum subada scalability blockchain je karigumba kanda slow oiba yawi masing yam khraba transaction handle tawrukpa kanda traditional system visa gumbaga changdamnabada. Warusin oina marup mayam blockchain si yamna secure transparent amadi decentralized oiba mawongni information record tawba amadi share tawbagi
ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯔꯛꯏꯈꯩ ꯐꯥꯏꯅꯥꯟꯁ, ꯍꯦꯜꯊ ꯀꯦꯌꯔ ꯑꯃꯗꯤ ꯑꯇꯩ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯌꯥꯝ ꯑꯃꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ꯫